ngarang kamjong ga tainaba Myanmar gi main tharda khuthokna bada sikhiba PDF manga sure hari asopan su yaukre hari Manipur gi kamjong district ka tainaba Indo Myanmar border gi manakta laiba Myanmar gi main thar area da ngara ayu angan bada PDF amasung KNB gi apunba kangbuga pro Myanmar military ani gi marda khuthokna bada PDF ki manga sire asopan su yaure hari press na phangba pauna hai thodo adunga rayo pung manga makhairom tabada kamjong district ka tainaba Myanmar gi main thar gi area da PDF amasung KNB gi apunba kangbu amana pro Myanmar army amasung SNA San National Army ki apunba kangbu amaki mathakta attack sa tharake attack adu da pro Myanmar Army ki maike de su handuna nongmai kap na bagi thodo adu thoki bane nongmai kap na badu da PDF amasung KNB gi maike da kadar manga laikide aduga atopa mangana asopa nangke aduga SNA gi person amasu soke hade nomai kapna bagi thodo adu da PDF amasung KNB gi kadar sengna pairak pane haiba automatic rifle mangarom pro Myanmar army na recover tauke hade Nambol ambush ki matang da ena PLA ki kadar ahum ki mathak da charge file taukhre hade mamang sahi ki September 18 da Nambol sabalekai da ambush chathaduna AR person ani laikidaba amade mangana aswapan nanghan khiba thodok mari lenana ena lona thengkraba larholup RPF ki lanmi PLA People's Liberation Army ki kadar ahum gi mathak da charge file taukhre a special court infile da file tawrakiba charge sheet aduna Thonggram Sadana the Singh Alice Ngasik Alice Purakpa Kundongbam Oji Maitei Alice Kailal Amasung Idengbam Jugindra Maitei Alice Jugin Maitei gi mathakta BNS ki tongan ba Section Arms Act Prevention of Damage to Public Property Act Explosive Substances Act amasung UAP Act ki makhada marasidi mamang sahi 2025 ki September 18 gi numidang wairam da Bisnupur district ki Nambol police station gi manungchan ba Nambol saba lekai mapa gi Imphal tidim lambi da kuntrahum da shuba AR gi truck amada ambush sathake ambush du da AR gi person ani lekide amasung atopa mangana aso apan nangkhibani haide thodo aduga mari lenana NIA na case ama lokhatuna investigation satharake investigation aduda ambush adu lona thingkraba PLA na sathakibani haiba khangbangam ki haire NIA sathakiba investigation aduda attack sathaba numit adugi anganba matamda PLA ge kadar khara nongmai amasung explosive substances puduna Nambol saba lekai crossing manakta leiduna ambush adu sathake thodo aduga mari lenana Nambol police station na case ama lokhatke case adu bu sahi adugi November thada local police dagi NIA na lauduna makhata ba investigation satharakibani haide Kuki militant sing na satharakliba unauthorized activities sing thingna bu chief minister da takshan khrei suspension of operation sugi makhada leriba Kuki militant sing na ka hena amadi unauthorized weba thabak thong kya satharakliba se thingbina ba sina kaithal village authority na chief minister YKM Sanda aiba serol piduna takshan khrei sina kaithal village authority na thadrokpa serol amada Kuki militant sing asina makhoi ge maxip camp kya ama sina kaithal village ke jurisdiction manung da semgalaktuna tapna na kholasigi yum leiriba mafam sing yausilaktuna khunja singda akia khangkaya pibagi thabak sing leptana satharakle lungtar mountain range ki makhada leiriba lapland tingpibung road ki sarukta ti kamnong kem amasung mount sinai kem phawbugi saruk militant sing asina occupy tawduna lambi asida chatpa miyoi sing sek tawbugi akanba thabak sathare loinana Kuki militant sing asina atamdana naga miyoi singda onsinduna akia khangpiba amadi nongmai kapsilakpagi thabak sing satharakle haire Kuki militant sing asina tha asigi taranithoi da senai khul village da automatic rifle sing sizinaduna khulda nongmai masing khangdana kapsilakpagi thodoksu laikre amadi March 15 da su atarkham leitana nongmai kapagi makholna chayolgi oiba church kabagi thabakta apanba oihan ki amati miyam mi paina duna senake maphamadu da mathau tawriba security force na Kuki militant singi thong asi thengna ba thaba ma lokhatpa laite haina penda ba phongdorokpa galonana security na drone sizinaduna yengbagi thaba amadi routine patrol da area du da bunker amata laite haina khunja sing da phongdokle adubolanai oina drone sizinaduna yengbadadi Kuki militant sing asigi bunker kya leiba okay haire maramasina Kuki militant sing asina satharagli ka heba thong sing asi thengna balengak na thabak lokhat piyo karikon balengak na hiramasida henda miyeng sangdura thabak lokhat tabana maram oiduna khunja sing misimina yorpatar bade madugi daita pumba lengak na puga da bani haina su phongdorakle
Manipur Santi Hanjanaba Naga Signa Todang Lomina Sihana Losi di Kona Pongdo Kray, Manipur Santi Porokna Bohonaba the Naga Signa Puna Todang Lomina Si, Mangonda Piriba, Anoba portfolio Asida, Miam Ningba Kaningai Haina, PhD, Pore Samsung, Environment Ministry Gitau Puriba, Deputy Minister Losi di Kona Pongdo Kray, Impalge Hotel Classic Grande da, Naga Students Federation Sinduna, Deputy Minister Losi di Kobu Opagi Thoramda, Wapamasi Mahana Pongdo Kibene, Thoramadu the Wang Laduna Deputy Minister Losi di Kona Makatana Hai, I hag Deputy Minister Oigan Habisi, Mang the Power Manglude, Unana, Angonda Sinariba Todang Adu Kanga Logani, Mana Hai, Angonda Sinaba Todang Gimanung the Lamda Masida Santi Porapamasung Anova portfolio Sida Igimiamna, Ningba Kainingai Oide, I hana Deputy Minister Oirapamatam the Mite Yana Purukia Gimiamna, Haranungai Pongdola K, NSF Kitimbu in Father Laklaga Mahapo, Opibagitama Tagan Pongdo K, the Kona Hai Manipur Se, Sana Konaba, Mahimasing, Analaying, Film Putopa Yauna at the Hiram Kiadamang Zintana Setpa Sigitamata South Talks of a Pauri, MLA Ramuiba, MLA Kumosa Hanagi, NSF Lusing Wasing, Hosik Ladyba, NSF Ki, Executive Council, NP, MSR Secretary General, Molu Krom, Hanagi, UNC Lusing Wasing Yauna Toram Adu Sarugaki Hadi, Toramadu the MLA K, Kumosan High Deputy Minister Losi, the Kona Lamdamaster, Inkta Pibam Porak number Sang Selakluba Kongtang Asida, Miam Punna Sawat Minasi Hana Pongdo K. Boom Pokai Halambagi Yaning the Pongdo Kray, Nakalamrondana Boom, Amasu Tamlam Lehade, Nahanamidang Pung Mapan Makarum Tarapada Lampel PS na Konba Malom, Tuliam Maning the Kaida Leba, Lengaki, Water Resources Loisangiship Engineer Yung Kaibam, Homendra Sahiyang Kaigi, Tongal Meada Boom, Amapokai Halamle, Taudosi the Mio Amata Sopan Yaukide Dubu, Yum Kung Notaba Mapam the Boom Pokai Halambagi Mayak the Yaning the Pongdo to Nangarang, Malom, Tuliama, Maning Lekaigi, Miam Nat, Tidim Lambi, Mapanda Wakat Kongjang, Sin Kray, Kongzangase, Malom Apunba Club, Maira Paibi, Lai Pakangba Seba Committee, Medi Lekai Gimio Singna, Sarugiaduna Junction Kibene, Kongzang the Sarugia Kibino Piamana High, Yum Kong Taba Mapam the Boom Pokai Handuna, Miamda Akia Kang Pipa Yaning Day, Asigomba Tong, Makatana Satabigano, Lodana Kanana Karigama Pokai Halambano Habadu, Marilena Singna, Miamamangda, Sangdopio Hike. Kongzang the Sarugia Kibasing Namisa Miamda Akia Kang Pibigano, Yumlak the Bomb Pokai Hanba Yaning the Hana Eva Placard Sing Pai K. Amarom the Ngarayu Pung Taruklom Tarak for the Irilbung PS na Konba, Lyren Patki, Sewerage Treatment, Plan Gitabak Supam the Hand Grenade Ama Ledam Lahari, Plan Asigitabasi, MS Keystone Private Company na Subadi, Pom Masikanana Karigamak Tamlambano Hyper Kambangam Dre, Ado Police Ki Pom Expert Singna, Pokai Handana, Lokat Krehari. Yumthak tagi tarak pada sire, ngarayuk pung tararom tarak pada 5 PS na konba kumbong mamanglikay da nauna saba lengake veterinary and animal husbandry losangi pit house ki yumthak ta tabak suba yauba moidang pok awang likay dagi kundrak pam samanan sahiyang kaimari apokpa KS babu yayma kauba miyoy ama kanghaw dana tarak pada gi laikan nabada kanba ngamdana laikidray tawdo asigi matang da police na case sama lokalaga laikidrabagi haksang rims ki middle sang da postmortem examination Taro Matunda, Emungimioshingda, Kusina Krehade. Minister Y. Kemsana Hata the Pangtokpa Iftar Party the Sarugya Kray, Mamang Tagi Tarama Pandagi Horaklaga Ta, Masumasa Tarakriba Islam Lining Satpa Mite Pangasengi, Narang Hata Minutong the Pangtokiba Iftar Party the Minister Y. Kemsan Masamak Satuna Sarugya Kray, Tauramas the Minister Na Manipur the Leminarakliba Purukanop Sing Kenabatamdana, Ekoi Punamak Nuksi Sanana Inktapna, Amasung Isil Inaugumna, Himina Sihana Apple Tauke, Tauramasida, MLA Amasung ex MLA Karasa Sarugya K. Panbayabadi Mahusagumna, Ramjan Tamanung the Tongan political party sing Amasung, Lanai Lup Sing Nasu Iftar Party Tauram Sing Sinduna, Pang Tok Narakibani Hade. LPG amadi petroleum products in Narol the Yuan but Ting Nanaba control room hang to Krehare. Malengi Middle is the talk liba charang na basina leba asida pusilaka daba LPG amadi crude oil sing pusilak pangam daba amadi crude oil gi mamal ka hen wangkhat ki badagi leba asida oirak liba phiba masida LPG amadi petroleum products sing Narol the Yuan but Ting naba Directorate of Consumer Affairs Food and Public Distribution KFNPD gi Director na control room hang do Kray LPG amadi petroleum products sing status the Narol the Yolamba Tengnaraba Miyamna complaint tawning laba amadi marilena ba wafam sing Pau Pining Labadi Control Room Asida Lagado Riba as Bobby OSD Petroleum gi phone number net at 5617 at 907 K Morung
Kansowa ADDM ki phone number @974091178 amadi Thangjam Bikas OA ki phone number @41398892 da pau pirakpa yagani haidi ningsingba yabadi malengi oina crude oil gi mamad wangkhalakpada ki leba asigi yumthong khuding da sizinariba domestic LPG gi mamad lupa hompu hengat kibaga loinana commercial LPG su lupa chama gi mathakta hengat kiba laikhrabani Department section dabana laikhidraba open gi texak pumba Manipur Sarkar amadi electricity department na pugadabani haina basantana phongdokre electricity department gi section dabana maram oiraga ngarang main singduna laikhidraba Imphal East manungchana laiba Tumukhong village authority ki chairman Laurembam open na laikhidraba sigi texak pumba Manipur lenga amadi electricity loisang na pugadabani haina khujasing na sathakiba khongjang amada hanagi Tumukhong village authority ki advisor oiramba Wanglembam basantana phongdokre khunja ki ana sarug yaduna sathakiba khongjang aduda Wanglembam basantana makhatana haikibada khul phauduna puriba electricity department ki IST wire ase somnatagi fit 13 muktang wangbana maram oiraga khunja kiya maina singba kiya mamangda yaukhre masigi matangda khulgi maikaidagi wakat kiya mari lenaba department ta khangan khibasu laikhre adu positive oiba thabak tharam amata lokhalaktre masina maram oiraga khungang asigi tungi mirol gidamak loinana khungang asigi asangba mioi ama electricity department ki maram sadaba thawong amana maram oiraga Tumukhong village authority chairman oiramba Laurembam opena IST wire thenglubadagi thawai pikhamna khibase Tumukhong village ki miyamna yaba ngamloi haina suphongdokhe mahana nga pharambadagi mahaki khoijai aduna mahaki koktonda leiriba wangpham thopadagi yamna nemna leiriba anemba fitra ma thoimukta wangba IST wire aduda thenglubadagi leikhidabane loinana da maikairom thangbarom da leiriba law unariba labuk asidasu IST wire kaya nemna sonthana laibana maram oiraga law khoiba sangba tractor da singba satpada IST wire na singadra haibagi akiba sauna mayaknari masina maram oiraga khunja kya law ubadi lairadana khona satpada phawba akiba pokle miyam zathoka sin tawriba lambi asida puriba IST wire asi fit kya wangpham thopagi haibagi sapsaba kanglon amata electricity department paikhat pinaba haina khunja singna kyara hana haikrabasu ngasi phawba tawning moongda tawduna leiri hare ngasi numit manga tarani gi manungdal mari lenaba electricity department gi lineman sing laklambada su khunja singi maikedi wakat kya ama thamki adubu yana bu thabakara paikhalamba natna khunja singi apambadi amata tawramkide asigumba thawa sadaba lineman singi thabak thawong sing amadi electricity department gi section dabana maram oiraga thawdo asi thohanbani haina phongdokhe terror conspiracy gi maralda NIN phakiba Ukraine gi mioi taruk thadoraknaba Ukraine lenga nu taksilakre US lenga ki maikaidagi haujuk phawba wafam amata kang thoktana leiri haire Myanmar gi ethnic armed group singda military training pibada natana masing yamlaba drone khujukholai kya consignment pinambagi maralda NIN pharaba Ukraine gi mioi taruk amadi America gi mioi ama yauna punna mioi taret adugi manungda Ukraine gi mioi taruk adu tekta kaidana thadoraknaba Ukraine lenga ki maikaidagi India lenga ta hajarakre adu bahujuk phawbagi oina NIN pharaba US gi mioi adugi matangda US lenga ki maikaidagi wafam ama kang thoktana leiri tongan ba National News Agency singna pirakpa report singi matungena terror conspiracy gi maralda NIN phajin khaba Ukraine gi citizen mioi taruk adugi matangda Ukraine lenga ki maikaidagi yaningdaba phongdorakle Ukraine lenga ki foreign ministry na thadorokpa statement amagi matungena NIN pharba Ukrainian taruk adu Myanmar natraga India ki territory da unlawful oiba activity amata chathakiba haujuk phawbagi khudam changdam phangba leite hiramasigi matangda Ukraine ki ambassador Alexander Polishuk na leba asigi external affairs ministry ki senior officials sing yaningdaba cherol amasu pisinkhre maana pisin kiba cherol aduda Ukraine gi mioi taruk aduna leba asigi restricted zone singda makhalamata activity chathakiba leite haina su phongdorakle adubu NIN terror conspiracy gi maralda phabada yaukiba US ki Matthew Aaron Pendaiki gi matangda US embassy gi maikaidagi mahakpu arrest tawbagi information phangba leirabasu haujuk phawbagi oina US embassy gi maikaidagi wafam amata kang thoktana leiri masidana Ukraine lenga ki maikaidagi India lenga ta pisilakiba serol adugi matangda laibasigi Ministry of External Affairs ki maikaidagi wafam amata pokhum oina piba leitre haide panba yabde Ukraine gi mioi taruk amadi US gi mioi ama yauna punna foreigner tare adu India amadi Myanmar ga ngamkhai paring the terror
conspiracy sathaduna drone warfare amadi insurgents in the training pirambagi matangda NIA phaduna unlawful activity prevention natraga UAPA gi section 18 gi makhata book tawduna investigation sathaduna laidibani haide NIA pharaba foreign national tare adolebas da tourist visa paiduna laklaw matung restricted area awang nopukki Mizoram da restricted area permit yaudana laklaba matung India gi ngamkhai landuna Myanmar da leba tongan ba ethnic armed groups sing the training pirami haina maran siduna investigation sathaduna laire nengsingba yabadi hawkiba 2024 gi May 24 da matamadu gi Bangladesh gi Prime Minister Sheikh Hasina na angawba miyosingna Bangladesh Myanmar amadi awang nopukki saruk khara punsinduna Christian lining satpa leba ama semnana ba thorang tawba laire hana phongdoki basu laikre hawkiba sahi 2023 gi May 3 dagi ngasi phawba lusindana laireba Manipur conflict asida foreign gi khudjawi haina tongan ba lusingba CSO amadi lokyan lauduna lakhibane press na phangba report amagi matungna NIA pharaba US ki citizen Matthew Bendai ki hariba miyo asina Son of Liberty International kauba organization ama lingduna malengbi tongan ba lebak singda hiram kya ge activity kya sathaba miyo ni haire budget session satharingai da Gujarat Assembly Complex to bomb ge threat leire hairakpa du sasenaba oiram le haire Gujarat Assembly Complex manungda ngarang ayu assembly session satharingai da email ge kuthang da bomb ge threat leire haina akana mong da check torba matung sasenaba oiram khi haina police ki maikai da gi phongdora khre assembly do da sathariba budget session gi ngara house ki proceeding haugadaba minute khara da ngaraba matamda official oba email ID da assembly complex manung da bomb leire haina ki halakpane email adu gi matungina mangjauna na assembly complex da bomb ama phumduna thamle harakhe aduna maram oraga complex adu laiba staff amadi MLA punama bucket tahanduna marik sumba thi humbagi thabak sa thabaloraba matung email adu sasinaba threat tharapo oiram ki haina Deputy Superintendent of Police Piyush Bandana phongdora khai flight ki seat khanbada ahenba charge lauraroi haide central legakna leba asida operate tawriba airlines singda yathang piraduna miyamna flight ticket book tawna bo hanarapada makhoi ge apamba seat sing khanbada airlines singna ahenba charge lauraba du flight adugi apunba seat masingi charge 60 di passenger singna seat khanbada ahenba charge lawba yaroi hana khangan khre lenga ki order sina airlines singi ticket booking misang mikai naibugi thawong leihallaroi haide Ali Larijani hat kebagi khoisau naraba Iran Israel tamna missile kya kapsin khre haide Iran gi Supreme National Security Council Secretary Ali Larijani Israel na hat kharba matung da khoisau naraba Iran Israel gi mathakta khoram sahar 4 missile yauna akanam ongda landa ke Iran sathaki ba kan balanda du da East Tel Aviv ki Ramat Ganda miyo ani hat ki Ali Larijani Israel gi airstrike na hat kharba matung da Iran yublo na badalai ba gab laibak singi mathakta khwaide ki nauba Misasing kapsenduna landake Iran Saudi Arabia ke Eastern Province yauna Kuwait Bahrain Qatar amasung United Arab Emirates da akanamo ongda landake Iran gi Supreme National Security Council gi Secretary Ali Larijani hat kharba matung da leba adu gi Revolutionary Guard da Central Israel gi tongan ongpham singda missile kapsenduna landake haire